Manipur Police tagi ngasi thadorakpa ngasi tang kunganithu thatare English ngani ga kunga tarukta apunba Manipur Police amasum NCB na apunba red amasadakri hairiba red chathaba sida Susampur dagi Nengja Town Allies Tuanpi hairiba miyoisi Hotel Venice dagi fogat pangamna hari hairiba miyoisi NDPS ki tuan case kya register tawraba haibadi NCB DRI amasum Manipur Police ta NDPS cases kya register tawraba amasum drug supplier amasum wanted oirakliba miyoy amani hairi Delhi Police na Rahul Gandhi Fajan begi mayokta MPCC na khongjang sangsingkhri lairiba government asidi dami government ni Ibobi matik sadaba Union Education Minister Dharmendra Pradhan phamthadu haiba demand tawduna ngarang Delhi da miyamna sangsingkhiba khongjang na sarugyakiba opposition lusingba Rahul Gandhi bu Delhi Police na phajinduna thamba yaningdi amadi mairoi singi punsi kallo haiduna Manipur Pradesh Congress Committee MPCC na BT Rota leiba Congress Bhawan deki Lok Bhawan phawba khongsat ama satpaga loinana Governor Ajay Kumar Balada memorandum ama pisingkhri Manipur da leiriba government city dami government ni haina Ibobi na maral sikri ngasi gi khongjang adu da MPCC gi president Okram Ibobi AICC gi working committee member Gaikhangam CLP leader ok Kaisam Megasandra ex minister Moirangthim Okendro KS Loken Khundrakam Kendra gi MLA Thoksom Lokeswar Congress ki Vice President Pitepati Senjam loinana lakliba mikhala sida Congress ki mirep oina Yeskul Kendra ra songthona sem sariba Brinda Thanaujam Yaona party sigi miyoi kyana saruyaki Congress Bhawan ki Lok Bhawan tamna laglaba matung Congress ki lusingbasina Governor Ajay Kumar Balaga unaduna point mari yauba memorandum ama pisinki memorandum aduda Union Education Minister Dharmendra Pradhan athuba matamda resign tawgadabani Mahairoi singi punsi kanabagi damak parliament sabsabu warep lawba madi niyam sumne exam pangthoknaba khangadabani Delhi da satakhiba Mahairoi singi khongjangda Mahairoi singi mathakta lawkhatliba FIR sing withdraw tawgadabani amasum Safe Manipur haiba point sing iduna MPCC gi president Okram Ibobi singana sign tawduna governor khusinaki governor da memorandum bisaluraba matung Lok Bhawan dagi tholakpada MPCC gi president Okram Ibobi na permission na phongdokhibda laiba asigi Mahairoi kya NEET exam da question paper leak oirakpadagi Mahairoi kya gi punsi mangkhibadugi thaudang lawgadabana Union Education Minister Dharmendra Pradhan moral ground phamthadokadabani haina Delhi da akan khongjang sangsinbada saruk yakhiba opposition leader Rahul Gandhi bu Delhi Police na phajinduna thamba simak lebukthibani India as democracy satpaleba ama oiba taragasu democracy gi wantuk leitraba BJP gi lengang na tawning bada tawduna Mahairoi kya gi punsi kanbi gi muhutta exam thaba phawa lalon gi mawong da lak asimak kininga wari Mahairoi singda asumba phangnabi gi dama khongjang sangsilakpa asi laibaki amadi democracy gi mayokta nathi Rahul Gandhi na demand tawriba singi marakta hausik sathariba parliament gi session asida question leak oibigi matangna kupna khana nainanaba haibada laithoktura laikhibane dubo hauzik opposition leader gi pressure gi question leak oibigi matangna kupna khana nainanaba haibada laithoktura laikhibane dubo hauzik opposition leader gi pressure gi khana nainaga dawre haiba wafam o Ibobi na phongdoki loinana Manipur da ladiba lenga asidi dami government ni hairaduna ladiba government asida democracy ki walaiti santi oina pangthokpa sit and protest fawa yasilakti Manipur gi future tamangamdi haiba wafam sing thamki ngasi gi khongjang adu safe Manipur safe student discuss exam in parliament safe democracy safe constitution haina thaba placard sing paiduna Lok Bhawan phawa khongsaki Saukatpa khunai amagi dama kanglup masil hunnabagi wakalon thadoksi Chief Minister Saukatpa khunai ama oinaba honabada kanglup masil hunnabagi wakalon thadoktuna nungsi sanana hingminasi haina Chief Minister Yumnam Khemsan phongdokri Department of Social Welfare ni sinduna Palace Compound leba City Convention Center da ngasi pangthokiba lainga ki tuan bi scheme gi Khudong sabasing beneficiary sing di yentokpagi thoramda Chief Minister na mathaki wapam asi phongdokibani ngasi gi thoram aduda lainga ki tuan bi scheme taraga teret ki beneficiary lakh aniga lising nifu ga satre ka yankhai ga marida lupa crore maudraga mathoi gi lakh humfu ga teret ki senfam Chief Minister na yentoki
loinana integrated monthly pension processing system amasu chief minister na haudoki chief minister yumnam khemchana athoiba mithung oidona pangthokiba thoramaduda manipur lenga ki deputy chief minister losi dikho home minister gobidas konthaujam art and culture minister Khraizam Lokhen MLA Singh chief secretary Dr Punit Kumar Goyal social department ki commissioner Haubam Roshita amadi department asigi makok tongbo official kyana saruk yakhi Laingak na miyeng sangdrabadi counter economic blockade sangsilagani kuki CSO kuki zo miyam na khundaba mafam singda tangai fadana sangwa polam sing pungkun ga marigi manungda ayet apan yaudana putok busin jahanana ba laingak na miyeng sangbidrabadi Hayeng ahing nungyayadagi namit humni sumna counter economic blockade sangsilagani haina kuki CSO working committee urkhul gi siro laman hari siro lasna makha taradun hai urkhul khundari ba kuki zo miyam gi tangai fadana sangba polam kya fazilaga thamba madi mai thaduna manghan bagi thong hanjin satharagli basi haksina lawi mamang tha jun kunga manga da committee sin urkhul district ki DC gi wari sanabada urkhul da lariba kuki zo miyam gi tangai fadaba polam sing ningthina phangangani haina thajaba pirakpa laikraban hari Amaramda National Highway 2 gi Sanapati amasung Kangla Tombi de Meetei amadi Ngashi na satharagliba inter district economic blockade asi tha ama phare masida center amadi state lengan economic blockade asi handokna bo hona bagi mami tadri hauju oriba phiba masida koki jau miyamna angama thakta khongpham handoktuna lakuni khongpham handokle haiduna aikhoi ason bo en ubudi langani maramaduna district administration Imphal East Kangpokpi amadi urkulna pungkun ge mari gi manuna koki jau singna khundaba mafam singda tangai fadana sangba polam sing phangana na bo hona bada angama mateng pangadabani loinana polam kya phajinduna thambagi thong makhatana tokhaloidabani maduna trabadi hayeng nungyai degi numit humni subna counter economic blockade ki khongjang hauragan haina sirol sina phungdorakli Assam Rifles na mating pangkri Senapati district ki lalauk singda ngarang nungtil pung mariga makhairam tabare accident thokpadagi soktuna leiba miyoi singda Assam Rifles na layengkri Maruti Suzuki EcoBan amadi motorcycle ki marakta ngarang Lairok singda leiba Assam Rifles ki main gate accident thoki accident aduda motorcycle na lakpa nupa amadi nupi masa ani soki Assam Rifles na asopa sing khudakta MI room da pusiladuna first aid piraba matung Senapati district hospital asopa sing makhatan laying bigidamak pokhi loinana lairok sing khungi secretary da supau pikhiari building mai sakpada imung amagi ahum seri South Delhi gi Lodi Road area da ngarang residential building amada mai salakpadagi imung amagi miyoi ahum sikri haino official sing phongdokri Delhi Fire Services DFS ki official amana phongdokpagi matung ina mai sakpagi thaudodu nahan ayuk pung 10 minute kullom tabada Lodi Road Police Station ki manungsina leiba BK Data Colony thokibani mangnai ki thaudodu gi pau phangmaga kudakta fire tender sing thaudo thokphamdur sanction baga loinana ayuk pung 10 minute 10 rom tabada mai dum buthaki adubu firefighter sing na building adugi ahum suba Mathol the Ginupi Amamas Maki Masanupi Aniki Ashibak Sang Punky Hanamang Fondokli. Mai Dukaram Horaki Bano Haiba Hausumaki Oina Kangmangamdri Hana Fondoladana Optional Sundunaki. Taudo Dugi Matana ticket Piki Tabak Satari.